ꯅꯨꯡꯁꯤꯕꯤꯗꯨꯅ Manipuri Entertainment Channel bu subscribe amasum like tawbiramu. Channel asigi makedigi mayambu taramna oksari. Ngasisu subscribers singna hapirakpa. Ora story ama mukpuduna laksari. Wari asibu lantuksarpa matamda. Soikilan kiba yawrabasu mayamda ngakpina bahaizari. Pare adudi mayam wari si hungna batawjaragi. Wari si matamaduda ina Arunachanda school lamada. Oja Oiba pada tengnarakpa wari ama oiduribani. Matamdo ningsingubada ngasisu isada. Amamuktu si kyaw suongli. 2022 ki January. Ay si Manipuri layri. Lakay gi angang tuition tawduna mafam saba. Thaba amasung ngayduna layri. Isidi hanadagi Arunachanda Oja Oiduna laykre. Aduna isu mafam aduda Oja Oina satpasi. Ay isagi oina yamna pamjarami. Yumda soina ada muk sathokrabadi. Babai mada muk ngahugduribani. Aduna isa marumda khanda khanjaluragasu. Yumgi babai ma se thaduga chaningamde. Yumlon nabadasu ganja thapa mathong chadaba. Imung amasu lay. Makoisina muk matam pumada khoi imungi mi laitaba tanja ngaiduna layribani. Imungi miyosing puna thaba ama kayama loina sathongnakrabadi. Yumda mi gamata laitrabadi halakpada. Yungi potsay amadi mangdana tuwamde. Potsay amadi adum suksoi soydana mangduribani. Numitoy siya ngang tuition tawri. Ay siya handan try tawbadagi thabagtusu. Yamna wana khalabani. Moina swada sango tolok ngangnarasi haydana. Kaurukpadagi isiyaga swayga wari tanarami. Maduday siya na adum tawsalo. Experience laynaba aduga kona atopa mapam saba mada. Amuk try tawbayay. Aduna sango hayrakhi. Aduna isa atubada Arunachanda sang naba tawrami. Numituna so ay nalakay angang tuition tawbado aroiba numitni. Ay na lairik takpi tambiri ba angang sing aduna su. Farewell gidamagtay gi kolom pek na singba makoy na. Angam-angamba mayama mapubiray. Ay so angang sing adugi matawaduda. Pungning say nungsiba masupawraki. Numitugi nonghengan baga na imagi manang nupindum sa mana. Sak kawagi babay ma ako'y humsi. Puna saksaba masat na batawrami. Imana di engonda ibungo. Yung si mi tadong ng dreado na pabaga ng guway na. Sa luro ay di yung da sangawrage hayraki. Imagi wapa maduda babana mo. Ay di sa tragasuyay da naman nasawi na sa luro. Yung masina isang bihawrage hayraki. Babay imagi wahay sing aduday na mo. Yari na ba ni magpuna sa tabayaroy. Hanadagi yung giposay sing asiti adong mga galayra sibo. Ngasi kagamuk karigi pamuturigi. Maruoy ba po sa yan naman na yung manong datanam mo. Huigi sak tana ba kuwan siga kung hamba sang bada. Pusana ba batela siga di mapanda tanam mo. Ani si kakti mga suyay. Ani si waren halagpada layrambra yung si haydana. Ay naso pagiyoy kayoy babae mada hayrami. Ay giwapa maduda babae ma suwawa law na noktoraki. Kuwan na tangde di babae ma makuya ni magna. Pare si isa na hayrito adumay na taurasi. Maruoy ba po sa ising de manong doy na. Loina thangjalamagi haidana. Potsay anambana loina loisan tasalama pamatong. Babae ma ako'y humpuna indom sagi mayumda. Ay salamdagi sa kaubado salami. Indom sana so ay satkidore haidana. Ay nayam na pamjaba ok thongbiraga layrami. Aduga ada pukina ba niya haidana kara manasu. Putuoga panayam yaitokpi layrami. Indom sana adom na igitawiramba dudaidi. Indom sa si nuksibata loiki. Maduday na indom sa de indom sa. Ay gitolok ahamba pangbado. Indom sa gi posay hana libitoy ni. Ada din ng tamtagi pizuk sa yam na hongi hay. Sina doon na pizuk kumba kay keno ahong asaw kara. Indom sa gi ay natorok pada putorok toy ni. Ado yung da so hogsik ti babay makagtang ahog toroban ni na. Indom sa na karakay yung sanbira mo hayram mi. Indom sa na mukhoy ni ado di aray ba ni. Nakoy kakaso duty halak pada nakoy gida dumsang halaki. Ado na siya so nang sa hiloy na yam sa lai. Matang torok pa din na sira nang ra. Amadil huwag nga siya yung na namaga na paga. Makoy po na lamina sa hong nabahayraki. Ay namakang giinom sa ay gidinupibo laytri. Isi hanap kong tokpira si hayde na pagitaw minarami. Sa isang sabal loerga ko siya yung damuk halami. Yung mek yarok pagang aglibadi nga sa ay na tanam mo hayramba. Huisak tana ba kola duga. Kung hamasang madapusan ba kola duga. Halak pa dalay ramdi. Matawad doon ay di sauning matilayra na. Sumanga doon wawa law nagkanaka na noami. Babae masungag na layrammi. Panapo na magsiway zaro baso ay di sa tabayada ba nila.
ꯑꯩꯁꯦ ꯑꯔꯨꯅꯥꯆꯜꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑꯝꯈꯤ꯫ ꯑꯔꯨꯅꯥꯆꯜ ꯍꯦꯛ ꯌꯧꯕꯒ ꯏꯆꯦꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯩꯁꯦ ꯍꯥꯟꯅ ꯆꯪꯉꯝꯃꯤ꯫ ꯏꯆꯦꯅꯁꯨ ꯑꯩ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯏꯆꯦꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯗꯣꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯗꯤ ꯃꯥꯟꯅꯔꯝꯗꯦ꯫ ꯁ꯭ꯀꯨꯜ ꯆꯥꯎꯕꯁꯤ ꯏꯆꯦꯅ ꯍꯦꯜꯂꯤ꯫ ꯑꯗꯨꯒ ꯃꯐꯝꯗꯤ ꯀꯌꯥ ꯊꯣꯏꯅ ꯂꯥꯞꯅꯔꯝꯗ꯭ꯔꯦ꯫ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯣꯏꯅ ꯁꯤ ꯍꯥꯏꯔꯛꯄꯗ ꯅꯪꯅ ꯁꯤ ꯈꯨꯝꯃꯨ, ꯁꯤ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯏꯆꯦꯅ ꯐꯖꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯆꯦꯒꯤꯗ ꯆꯪꯉꯝꯃꯒ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯒꯗꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯩꯁꯦ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯏꯆꯦ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯑꯩꯒ ꯍꯥꯟꯅ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯇꯣꯂꯣꯞꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯣꯏꯅꯁꯨ ꯑꯩꯁꯦ ꯍꯥꯟꯅ ꯀꯗꯥꯏꯗ ꯑꯣꯖꯥ ꯑꯣꯏꯔꯛꯏ, ꯅꯪꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅ ꯀꯌꯥꯝ ꯂꯩꯔꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏ꯫ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯩꯒꯤ ꯇꯣꯂꯣꯞ ꯃꯁꯤꯡꯁꯦ ꯁꯤ ꯄꯤꯒꯦ ꯌꯥꯕ꯭ꯔꯥ ꯍꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯈꯟꯕꯒꯤ ꯃꯇꯝꯁꯨ ꯄꯤꯒꯦ ꯍꯌꯦꯡ ꯐꯥꯎ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯝꯗ꯭ꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯍꯌꯦꯡ ꯐꯥꯎꯗ ꯅꯪ ꯋꯥꯈꯜ ꯑꯃ ꯈꯜꯂꯣ ꯑꯗꯨꯒ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯃꯨꯛ ꯏꯆꯦꯗ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤꯗꯣ ꯁꯥꯔꯝꯃꯤ꯫ ꯏꯆꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯇꯣꯂꯣꯞ ꯊꯥꯒꯤ ꯑꯁꯨꯛ ꯄꯤꯒꯦ ꯍꯥꯏ꯫ ꯑꯩ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯔꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯕꯨꯡꯉꯣ ꯂꯥꯛꯇꯅ ꯂꯥꯛꯑꯕꯅꯤꯅ ꯇꯧꯔꯣ꯫ ꯇꯣꯂꯣꯞꯀꯤꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯂꯥꯛꯆꯔꯛꯁꯅꯤ꯫ ꯂꯩꯔꯣ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯕ ꯍꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯄꯨꯔꯛꯄ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯗꯤ ꯑꯩꯁꯦ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯔꯝꯗꯦ꯫ ꯋꯥꯈꯟꯗꯒꯁꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤꯔ ꯐꯥꯎ ꯈꯜꯂꯛꯇꯕ ꯅꯠꯇꯦ꯫ ꯑꯍꯥꯟꯕ ꯑꯩꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯒꯗꯕ ꯅꯨꯃꯤꯠꯇꯨꯒꯁꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯕꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯑꯩꯁꯦ ꯏꯟꯇ꯭ꯔꯣꯒ ꯇꯧꯍꯜꯂꯤ꯫ ꯑꯗꯨꯒ ꯆꯥꯛ ꯆꯥꯕꯒꯁꯦ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯑꯩꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯦ ꯆꯤꯟꯖꯥꯛꯁꯨ ꯈꯔ ꯈꯦꯠꯅꯔꯛꯄꯒ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒ ꯋꯥꯕꯒ ꯋꯥꯈꯟꯗ ꯑꯣꯖꯥ ꯑꯣꯏꯕ ꯁꯤꯟꯐꯝ ꯑꯁꯤ ꯋꯥꯗꯕ ꯊꯕꯛꯇꯤ ꯅꯠꯇꯦꯀꯣ ꯈꯜꯂꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯩꯁꯦ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯨꯗ ꯏꯆꯥ ꯏꯇꯣꯝꯗ ꯑꯣꯏꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯉꯒ ꯆꯥꯖꯔꯒꯦ ꯍꯥꯏꯗꯅ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝꯁꯤꯡ ꯏꯆꯦꯒ ꯑꯩꯒ ꯆꯠꯇꯨꯅ ꯂꯣꯏꯅ ꯂꯩꯔꯕ ꯃꯇꯨꯡ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯏꯁꯥ ꯏꯇꯣꯝꯗ ꯊꯣꯡ ꯊꯥꯛꯄ ꯇꯧꯗꯨꯅ ꯆꯥꯖꯔꯝꯃꯤ꯫ ꯍꯥꯎꯇꯕ ꯃꯗꯨꯅꯁꯨ ꯍꯦꯟꯅ ꯏꯁꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯁ꯭ꯀꯨꯜ ꯑꯗꯨꯒꯤꯁꯨ ꯅꯨꯃꯤꯠ 15ꯅꯤꯁꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯁꯨꯇꯤ ꯐꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯖꯥꯟꯅꯔꯝꯃꯤ, ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤꯔꯅꯦ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯁꯤꯔꯥ? ꯌꯨꯝꯗ ꯍꯜꯂꯁꯨ ꯄꯩꯁꯥꯅꯤ ꯊꯣꯛꯈꯤꯕꯒ ꯑꯃꯨꯛ ꯆꯪꯉꯛꯄꯒ ꯄꯩꯁꯥ ꯌꯧꯔꯦ꯫ ꯁꯨꯇꯤꯁꯨ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯅ ꯁꯥꯡꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯑꯩꯒ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯂꯩꯃꯤꯟꯅꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯖꯥꯁꯤꯡꯗꯨꯅꯁꯨ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯩꯁꯥꯁꯨ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯗꯕꯅ ꯃꯗꯨꯁꯨ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯅꯈꯤꯕꯗꯒꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛꯑꯝꯃꯤ꯫ ꯑꯩ ꯏꯇꯣꯝꯗ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯉꯥꯏꯍꯧꯈꯤ꯫ ꯅꯨꯃꯤꯠ 2ꯅꯤꯃꯨꯛꯇꯤ ꯑꯩꯁꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯅ ꯏꯆꯦꯒꯤꯗ ꯈꯔ ꯆꯠ, ꯏꯁꯨꯡ ꯏꯃꯥꯟꯅꯕꯗ ꯐꯣꯟ ꯈꯔ ꯇꯧ, ꯑꯩꯁꯦ ꯃꯇꯝ ꯑꯗꯨꯝ ꯂꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯛꯁꯦ ꯍꯩꯅꯕ ꯊꯕꯛꯃꯛꯇꯤ ꯑꯣꯏꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨ ꯏꯆꯦꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯏꯆꯦ ꯎꯅꯕ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯑꯩꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯩꯕꯨꯗꯤ ꯑꯗꯨꯝ ꯉꯥꯟꯅ ꯊꯥꯜꯂꯤ꯫ ꯁ꯭ꯀꯨꯜꯗꯨꯒꯤ ꯆꯧꯀꯤꯗꯥꯔ ꯑꯗꯨꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯦ ꯑꯩꯒꯤ ꯀꯥ ꯇꯞꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯍꯤꯟꯗꯤ ꯃꯔꯣꯟꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ "ꯁꯥꯔ ꯅꯪ ꯆꯥꯛ ꯆꯥꯕꯤꯔꯕꯣ?" ꯍꯥꯏꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯀꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯔꯨꯗꯦ꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯩꯁꯨ ꯇꯨꯡꯗꯤ ꯑꯣꯟꯊꯣꯛꯑꯝꯗꯦ꯫ ꯆꯟꯅ ꯆꯥꯗ꯭ꯔꯤꯌꯦ ꯍꯥꯏꯗꯅ ꯈꯨꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯒꯤ ꯁꯣꯗꯣ ꯇꯞꯅ ꯍꯥꯡꯇꯣꯛꯏ꯫ ꯁꯣ ꯍꯥꯡꯇꯣꯛꯏꯉꯩ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ "ꯁꯥꯔ ꯆꯥꯛ ꯆꯥꯕꯤꯔꯕꯣ?" ꯀꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨ ꯀꯦꯝꯄꯁ ꯑꯁꯤꯗꯗꯤ ꯁꯥꯇ꯭ꯔ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯀꯧꯔꯛꯏꯗꯨꯕꯨ ꯍꯥꯏꯗꯅ ꯑꯩꯁꯦ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯇꯨꯡꯁꯨ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯑꯒ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯁ꯭ꯀꯨꯜ ꯀꯦꯝꯄꯁꯇꯨꯃ ꯃꯩꯁꯨ ꯉꯥꯟꯅ ꯊꯥꯜꯂꯤꯕꯅꯤ꯫ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯔꯛꯇꯕꯗꯒꯤ ꯑꯩꯁꯤ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯄꯔꯞ ꯍꯥꯡꯇꯣꯛꯑꯒ ꯃꯅꯨꯡꯗ ꯄꯔꯞ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯑꯩꯁꯤ ꯍꯧꯖꯤꯛꯋꯥꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯧꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯅꯥꯀꯣꯡ ꯑꯁꯤꯗ ꯅꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯛꯄꯗꯨꯗꯗꯤ ꯏꯁꯥꯗ ꯀꯌꯥ ꯀꯥ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯑꯝꯗꯕꯗꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯏꯁꯥꯗ ꯀꯤꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯈꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯕ ꯐꯥꯎ ꯉꯝꯃꯝꯗꯦ꯫ ꯏꯆꯦꯗꯁꯨ ꯑꯩꯅ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯦ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯗ ꯍꯜꯂꯛꯄꯗ
ꯑꯩꯒꯤ ꯀꯥ ꯆꯪꯉꯝꯗꯥꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯊꯣꯛꯇ ꯁꯥꯔ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯆꯥꯗ꯭ꯔꯤ ꯈꯨꯝꯃꯨꯔꯦ꯫ ꯑꯗꯨ ꯀꯣꯟꯅ ꯑꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯒꯤ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯁ꯭ꯀꯨꯜ ꯀꯦꯝꯄꯁꯁꯤꯗ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯏꯆꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯆꯦꯁꯦ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯁꯦꯡꯕꯔꯣ? ꯑꯗꯣ ꯅꯪꯅ ꯌꯦꯡꯊꯣꯛꯎꯕꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯍꯥꯏꯔꯤꯗꯨꯕꯨ ꯆꯨꯝꯕꯨ ꯆꯨꯝꯃꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯆꯦ ꯑꯩ ꯃꯤꯠ ꯇꯥꯡꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯥꯗ꯫ ꯑꯩ ꯏꯇꯣꯝꯇꯅꯤ ꯂꯩꯔꯤꯕꯁꯤ꯫ ꯁ꯭ꯀꯨꯜꯁꯤꯒꯤ ꯆꯧꯀꯤꯗꯥꯔꯗꯨꯁꯨ ꯉꯁꯤꯗꯤ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯗꯦ꯫ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯏꯆꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯅꯁꯨ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩ ꯀꯤꯔꯦ ꯈꯪꯕꯗꯒꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯑꯗꯨꯃꯥꯏꯅꯁꯨ ꯌꯥꯝꯅ ꯀꯤꯅ ꯈꯟꯖꯜꯂꯨꯅꯨ꯫ ꯅꯍꯥꯟꯈꯩ ꯑꯉꯥꯡ ꯃꯌꯥꯝꯅ ꯂꯩꯔꯝꯕꯗꯨꯗ ꯃꯗꯨꯒꯤ ꯃꯤꯅꯤꯟ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯣ ꯑꯩ ꯏꯃꯥꯟꯅꯕꯤꯗ ꯍꯪꯒꯦ ꯁ꯭ꯀꯨꯜ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕ ꯁ꯭ꯀꯨꯜꯅꯣ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯒ ꯅꯪ ꯉꯁꯤꯒꯤꯗꯤ ꯃꯄꯥꯟ ꯊꯣꯛꯎꯔꯅꯨ꯫ ꯅꯪꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯂꯩꯔꯣ꯫ ꯍꯌꯦꯡ ꯑꯩ ꯏꯃꯥꯟꯅꯕꯤꯒ ꯂꯥꯛꯀꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯠꯈꯤꯕꯒ ꯒꯦꯠ ꯂꯣꯟꯁꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯣꯔꯛꯄꯗ ꯐꯔꯛ తాꯔꯅꯤ꯫ ꯅꯪ ꯀꯤꯒꯅꯨ ꯏꯆꯦꯁꯨ ꯂꯩ꯫ ꯍꯌꯦꯡ ꯏꯆꯦ ꯂꯥꯛꯀꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯏꯆꯦꯒ ꯑꯩꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯏꯆꯦꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯏꯆꯦꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯑꯩꯁꯦ ꯀꯤꯗꯅ ꯌꯨꯝꯒꯤ ꯏꯃꯥꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯗꯁꯨ ꯏꯆꯦꯗ ꯑꯩꯅ ꯇꯝꯃꯤꯕ ꯄꯥꯎ ꯑꯗꯨꯃꯛ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯀꯤꯗꯅꯕ ꯐꯖꯅ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯍꯩ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯁꯥꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯃꯗꯨꯁꯨ ꯂꯥꯏꯇꯤꯟ ꯆꯪꯕ ꯉꯝꯗꯅꯕꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯌꯥꯎꯖꯔꯤꯕꯅꯤ꯫ ꯏꯃꯥꯅ ꯅꯪ ꯆꯪꯉꯝꯗꯥꯏꯗ ꯁꯤꯕꯤꯈꯤꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯅꯪ ꯅꯤꯡꯁꯤꯡꯉꯤꯕꯣ? ꯑꯗꯨꯅ ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯑꯩ ꯋꯥꯈꯜꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯔꯣꯏꯒꯦ꯫ ꯑꯩꯒꯤ ꯚꯥꯞꯅꯅꯤ ꯈꯟꯇꯣꯛꯑꯒꯦ꯫ ꯑꯗꯣ ꯏꯃꯥ ꯐꯣꯟ ꯊꯝꯃꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯗꯣ ꯏꯕꯨꯡꯉꯣ ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡꯇꯣꯛꯑꯒ ꯆꯥꯔꯒ ꯇꯨꯝꯃꯨ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯝꯃꯤ꯫ ꯐꯅ ꯍꯥꯏꯖ ꯁꯥꯕꯒꯤ ꯋꯥꯅꯤ ꯅꯨꯃꯤꯠꯇꯨ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ꯫ ꯏꯆꯦꯅ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯄꯤꯕꯤꯔꯛꯄ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯔꯒ ꯑꯩꯁꯦ ꯇꯨꯝꯕ ꯑꯗꯨꯝ ꯊꯦꯝꯂꯝꯃꯤ꯫ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯕꯅꯤꯅ ꯇꯨꯝꯕꯁꯨ ꯑꯩꯁꯦ ꯌꯥꯔꯝꯗꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯁꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯈꯪꯗꯦ ꯀ꯭ꯂꯥꯁꯔꯨꯝ ꯈꯔꯗ ꯀꯣꯛ ꯀꯥꯛ ꯃꯈꯣꯟ ꯈꯔ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯅ ꯑꯩꯁꯦ ꯅꯥꯀꯣꯡꯗ ꯍꯦꯗꯐꯣꯟ ꯊꯤꯟꯖꯜꯂꯒ ꯏꯁꯩ ꯑꯃ ꯇꯞꯅ ꯂꯩꯊꯔꯒ ꯇꯥꯗꯨꯅ ꯑꯩꯁꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯁ꯭ꯀꯨꯜꯒꯤ ꯆꯧꯀꯤꯗꯥꯔ ꯑꯗꯨꯁꯨ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯑꯒ ꯌꯦꯡꯉꯝꯃꯤ꯫ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅꯁꯨ ꯑꯩ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯑꯗꯨꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯣꯔꯅꯤꯡ ꯃꯣꯔꯅꯤꯡ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯗꯣ ꯉꯔꯥꯡ ꯀꯔꯥꯏꯗ ꯆꯠꯂꯨꯏ ꯑꯗꯨꯒ ꯉꯔꯥꯡ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯉꯥꯡ ꯁꯥꯇ꯭ꯔ ꯈꯔ ꯂꯥꯛꯑꯝꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ꯫ ꯁꯥꯔ ꯑꯩꯗꯤ ꯉꯔꯥꯡ ꯀꯔꯤꯃꯠꯇ ꯆꯠꯇꯦ꯫ ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩ꯫ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯤ ꯂꯥꯛꯅꯔꯝꯈꯤꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯁꯨꯇꯤ ꯂꯣꯏꯗ꯭ꯔꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯩꯅꯔꯝꯈꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯑꯃꯨꯛ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯃꯤꯔꯝꯗꯅꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩꯅ ꯆꯧꯀꯤꯗꯥꯔ ꯑꯁꯤꯗ ꯑꯃꯨꯛ ꯇꯝꯃꯨꯔꯒ ꯑꯩꯉꯣꯟꯗ ꯀꯣꯟꯅ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩ ꯇꯝꯗꯕꯅ ꯐꯔꯦ ꯇꯝꯃꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯆꯧꯀꯤꯗꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯂꯩꯔꯝꯃꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯏꯔꯨ ꯂꯨꯖꯊꯣꯛꯑꯕ ꯃꯇꯨꯡ ꯉꯔꯥꯡ ꯆꯔꯥꯒ ꯍꯦꯟꯕꯒ ꯉꯟꯇꯥꯅ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯇꯣꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯆꯦꯁꯨ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯉꯔꯥꯡꯒꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯃꯣꯏ ꯏꯆꯦ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯚꯥꯞꯅꯔ ꯈꯪꯗ꯭ꯔꯦ꯫ ꯆꯧꯀꯤꯗꯥꯔ ꯑꯁꯤꯗ ꯍꯪꯉꯨꯕꯗꯁꯨ ꯃꯥꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩ ꯍꯥꯏ꯫ ꯈꯪꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯕ ꯂꯥꯛꯏꯕꯁꯤ ꯏꯍꯩꯕꯨ ꯍꯩꯅꯒꯗ꯭ꯔꯥ ꯈꯪꯖꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯑꯗꯨꯏꯗꯤ ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯅꯣꯗ ꯅꯪꯅ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯒꯁꯨ ꯇꯣꯛꯀꯦꯁꯨ ꯌꯥꯏ꯫ ꯑꯗꯨꯏ ꯍꯥꯏꯔꯨꯔꯒꯗꯤ ꯏꯆꯦꯅ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯗꯤ ꯐꯅ ꯁꯨꯇꯤꯕꯨ ꯐꯪꯉꯒꯁꯨ ꯑꯣꯖꯥ ꯌꯥꯝꯕꯅꯤꯅ ꯑꯗꯨꯝ ꯃꯔꯥꯡ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯈꯣꯏꯒꯤꯗꯤ ꯁꯨꯇꯤ ꯑꯃꯨꯛ ꯐꯪꯉꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯍꯧ ꯊꯥꯗꯅ ꯂꯣꯏꯅ ꯆꯦꯟꯅꯈꯤ꯫ ꯑꯗꯨ ꯅꯪꯁꯨ ꯐꯖꯅ ꯂꯩꯔꯣ ꯅꯪꯅ ꯇꯜꯂꯒꯁꯨ ꯍꯜꯂꯒꯦꯁꯨ ꯌꯥꯏꯗꯦ ꯏꯕꯨꯡꯉꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯍꯣꯏ ꯏꯆꯦ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯉꯒꯦ ꯈꯨꯝꯃꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯏꯆꯦꯁꯨ ꯑꯩꯒꯤꯗ ꯐꯅ ꯀꯨꯏꯅ ꯃꯃꯥꯟꯅꯕꯤꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯑꯃꯨꯛ ꯍꯟꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯑꯩꯁꯦ ꯈꯣꯡꯎꯞ ꯑꯃ ꯇꯣꯡꯉꯒ ꯋꯥꯀꯤꯡꯁꯨ ꯑꯩꯁꯦ ꯃꯇꯦꯛ ꯑꯃ ꯆꯦꯜꯂꯨꯏ꯫ ꯍꯜꯂꯛꯑꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯈꯔ ꯇꯧꯔꯒ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯆꯥꯛ ꯃꯨꯜꯂꯝꯗꯥꯏ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯐꯣꯟꯗꯨ ꯆꯥꯔꯖ ꯇꯧꯔꯝꯕꯗꯨ ꯐꯨꯜ ꯑꯣꯏꯔꯝꯃꯅꯤ ꯁꯠꯇꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯒꯨꯝ ꯑꯩꯒꯤ ꯀꯥ ꯃꯄꯥꯟꯗꯒꯤ ꯁꯥꯔ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯍꯥꯏꯗꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ ꯀꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯦ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯇꯣꯛꯑꯒꯦ ꯈꯟꯅ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯈꯪꯉꯥꯡ ꯍꯦꯛ ꯍꯥꯡꯇꯣꯛꯑꯝꯃꯤ꯫
Matamdudasu mapandadi angang amata leiramde. Aisu manakadayda loli bazara haidana naket mangtung kuyang yengi. Tawadabu kanasu leiba uraktabadagi sikirakpadagi. Chokidara du mafam adudagi aina lapaga khanglaw lauduna. Aina mabu kana kaurami. Handaki skungi chokidara dusu yamna pakhana. Sar kaidawrage haidana inakta chensalaki. Aina sumangonda hudi angang nupi masa amana aigi ka manungda leiringai. Aingonda kaurami. Adu kanano hudi skulasta angang kayam leiri. Natraga managa saida leiba angang sing. Singuma matamasda amumuksida lambra hangami. Skungi chokidara dusu aigi wafam aduda. Masu pungak-ngaki. Masu makokhotu na sar kanamata lakti. Ngasay suway na hijackri duni kumay. Ay na mo adudi school si tamnabra. Angang so matalakti lekti harabani na huziyay ki kamapandagi. Angang ama nagkauriba si karino hangami. Sa kidara doon na muksaray so kangdi adudi. Ado sar prisipan goy na wari sana biyo. Ado gumaday kariso kangdi kumay. Madudige suwa matangang danay ki kada sa ngaki. Aduga igi isagi pamungda wakansi soy na pamdarami. Karino mapam masda taurisipo ngarang sunga sisu. Angang nupi masama na ingon dalak na boy kay boy. Sama na ba wahi kontok da sar sak sabirabo haidana. Sumahangisibo ay bumapam masda laybada. Kari tok turi bazano kalami. Ise da so muk pon taurga ise nga sisu mo ay gikama pandagi. Ngarang gidumay na muk kauraami. Ay hayang yumdahan krage. Mapamsida oja oibase toktoage ay hainaraktre hairami. Ise na sumo kangdre ne ibungo ise so kari haigadabano. Uji ise na layba mapamasida di. Nongmata duguma thengnadri. Ay danatana ate atopa singa sisu thengnay pau tadri. Pare nang so kaiso hainaramaroy haiba ise kangi. Aduna isu nang bu kamningdre inaw na halage hairabanina. Hankro ise so nungaitre hairaki. Ay namo ise kari so kalura no ko na Manipuragi amo. Tawayaba kari no tanarasi. Hujay tiket kakrage yumdahan krage hairamaga. Ay si phone thamlami. Sa ising tuwa matung ay si tiket kake haidina phone summiyalingay. Ay gikama pandagi skungi sa pidara du kauraki. Matuday so tuwang hangtuwami. Matamaduda sa pidara du na iskola sida oda wayba. Nupa magalakmin narami. Oda nupa du na suwayngon da sar. Nang sida layba talaga suwaygi yumdalay minarusi. Ay gayumso sidagi kitang salaga layre hairaki. Matamaduday so ngayag wakala makalami. Ay bumana hari si taura sirani. Suti si wali loy gadaba. Tama di ay so kupay siyenda wairagasu. Hagi tolok to madu pangningi. Pare ay adum na taurage ka na si wazado ki mayumda. Puna lay minaru na balami. Makway mong manong suyam na pay masanupi ni haidana. Nupi Maria masulay rami. Matawasum na suti loy dripaw di ay sa isko na sida waza uy badugi. Mayumda puna ay galay minarami. Sutiyak loy baga mo ay sa isko na mukhala ami. Madudagi mahawsagom hanigi mong matawtalay rami. Tolok suyam na nungay tahik pabaga salaw na pangami. Ahamba tulok pangba numito day si awabaga pungkaw hekawrami. Mayam po na mapamasda matam kara muklay taragin ni ngami. Ay gakatang na nalayba waza singdo na so ay itom da layhubudubo. Nungay bro hang nari. Ay sumakoy da dum nungay kummi. Matawsum na yawsanggi suti muk pangagpadagi ay si. Andak ti yung da toorage mayam na tok na ringay haidana. Ay siya siyam sarami. Isi so toka ni hairagpadagi si agayga po na yung da tuminaraki. Ima babaso yam na haraw zarami. Sumay na isilay na upo na sutiga torak paduda. Aduway na ada tingna kiba wari do sumakoy da tambada. Mapamaduda karitaw kiba yaw bazano hay naraki. Asum na matang kara yung da sutigi lera mabamatung. Isi na tiketo karang na nagkaksan kiba dagi. Karang alam na mong isiyagay ka sa Arunachanda laami. Ay subhap uirude iskunduhek yawrupuga muka sumika na matalay ramde. Maduday su isada yam na hay nazaramde. Mamangda ay nalayro na ba managaday da laybay skuno zawoy ba dugi managda. Zalubada sumati atopa skul lamada. Wazawoy ba sakre na wazawoy ba skul la dudagi. To e yung da layte hayraki. Madudigay so tana mukhala ami. Numito siya di mamangda tauraki ba dumay na muktaurak kadrahay da na. Isada kina kamanong dalay. Sakto ba matong tumagit tauringay. Handang nakama panagi sarahan biraklabo hay da na mukkauraki. Ay sa kimanda na kagit kong aduhangdi. Dumino isa sa paydup supsa laga layrami. Ngaya kay matungpung nga mamuka naraga muksarahan biraklabo haydana. Dupi masama gi kontok ta mukkawraki. Andak ti iso pamong nagi puklaw nga hawgalaga. Tong marumda handak he kaurok baga tong aduhang toke haydana. Ay sa lumdo na ngayra ka layrami.
Ngak leiraga amuk sar hanbiraklabu haidana amuk hek kaurakpaga aigi thong adu khangang hek hangtorakpada akanba nungsit amana aigi maisida wanglawna humjalamaga laptangna school gi campus adomda mami oina angang nupi masa amagi mitamda sum tamna satkiba mami ma ina upauki aina gyan tarakpada ije hospital amada leirammi aigi nakte school gi oja kharga isega makoi khara leirammi tawdok to aina amuk hek khangning hek ningsingakpada aise sada pungki da kiba mong mataw ama tawrakpadagi doktor na soise karino mong na re mapamaduda laiten khuram thu sida thambada kanararoi harakpadagi aise gyanta de ise na tawraga ise yumda puthabiramaga leiramme yum yorukpada ise gyanta rakhi aina gyanta rakpada so imana haibada maibi ke ama yengaba matung ise gyan lakpani hai kone ise na sum school adugi maramda teida hangubada school aduda mamangda nupi masa ama maram ilei leitana wantarkiba amadi yauki hai aduga madugi nupi masado amukane school aduda karakhidre sikrabra hingibra haibasu khangkidre hairakhi hojipho aigi mit asida ina thong hangtorakpaduda aigi maida yaikiba nuksit adu hojipho ai kaudri aduga haksangni uba phangdana floor mathak aduda angang nupi masa amagi mamida sum satkibadu hoji sunik singubada isada tu khyau suongli masini mayam ngasigi rian hore story matangi wari thagalakpada mayam punna muk thengnarasi ngasigi di mayam dagi kainanaba bidai lawjari